Jiribam district ki NINGSHINGKHUL da LEIBA 50-bedded hospital ge Opd Amasung Cmo ge office ngarang hospital monitoring committee Jiribam Hmcj na Sho Lonshinkhre hospital asida doctor ge award pa leiringai da CMO yauna doctor ahum transfer tawkhraga madugi mahut tharaktaba amadi hospital asi district hospital ge thakta upgrade tawbiu haiba demand sing mari leinaba sing na tabidaba dagi Sho Lonshinkhibani khongthang ngapigani Sho Lonshinbagi khongthang asi lokhatkibani khongjang aduda saruk yakhibi nupi amana hai hospital asida leiriba award pasing mention biu haiba demand ga mari leinana point mari yawba memorandum ama Hmcj na haukiba August 5 da Jiribam district ki DC ki khuthang da health minister da pisin khrabani masigi matungda committee asigi mihut sing Imphal da chatuna health department ki director special secretary amadi health minister ga unaduna wari sanarubada Peningai oiba paukum piraktaba dagi August 18 da wakat mifam chathaki masi phawbada mari leinaba singna miyamgi demand sing asi thabakta onthoraktrabadi ngapigani onthoraktrabadagi hospital asigi Opd Amasung Cmo ge office Sho Lonshinbagi khongjang asi changsinkhibani numit humni gi manungda miyamgi demand sing asi thabakta onthoraktrabadi hospital pulap Sho Lonshinba yauna Hena akan ba khongjang changsinnaba sem saduna leire hainasu mahakna makhata na phongdokhi